ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okchari. Ngasi mayamda ligadawriba wari asigi maming Rajkumar Darling wari asi haujaraglage. Thaina mamangaida leibak amada thaujal yamna haiba achumba chatpa ningthau ama lerami. Nongmadi mahangna sa tanba chatpada mahakki huina tanarakpa Theba angauba amana mangonda kanbinaba chongkhalaglami. Ningthauduna thebadu nungsina nanbiraga haraglami. Nahangna kanbinaba aigi manakta changlaklabanina kananasu nangi matu nama sokpa yaroi. Mahangna theba adubu mahaki konungda puduna apikpa yum amada ahauba acha thakka loinana thamlami. Numittugi ahingda ningthauduna mahaki kada mathanta leiringaida mahaki mamangda khanghaudana phijol angauba setpi makokta angauba atar gulab thetpi masang matau phajarabi nupi ama thoraklami. Ningthaudu nupidu ubada yamna ngaklami. Mahaki kagi thong adudi chetna londuna leiribani. Mahak nupiduna karamna mahaki ka aduda changlaklibano haiba khanglamde. Nupi aduna mangonda hairaglami. He ningthau ai achumbagi heloini. Nahangna sa talingaida aina theba onduna umangduda thorakpani. Mipum khudingmakna nahak afaba ningthauni haibadu chumbra yenge taubani. Maram aduna ai theba onkhibani. Aina nahakki manakta aibu kanbinaba changlakhibani. Nahakti sada phauba minungsi utpanina miyoibadasu pharamgani haiba khangle. Nahangna aigi changjafam piramdrabadi aina nahakpu phattaba ningthauni haina laurongani. Nahakki thaujal adugidamak aina nangbu thagatpa phongdokchari. Ai nahaki matam pumnamakki marup oirabani. Nahaki apamba ama hekta hayu aina nangwanda pige. Afaba ningthau aduna haraglami. Nahakti heloinina aigi apamba pumnamak khanglamlagani. Aigi ichanupa aina yamna nungsijaba ama lei. Mahakki maming Rajkumar Darling kawi. Nahangna aigi mateng pangbige hairabadi aigi ichanupagi marup oibiyu. Heloi aduna hairaglami. Aina nahaki Rajkumar adu prithibigi khwaidagi phajaba Rajkumar oihanba ngami. Natraga prithibigi khwaidagi inak khunba miyoi ama oihanba ngami. Natraga prithibigi khwaidagi sakti laiba miyoi oihanba ngami. Nahangna mahakkidamak karamba pambage. Ningthau aduna hairaglami. Aidi madu pumnamaktu amatta pamjade. Adubu nahangna mahakpu prithibigi khwaidagi phaba miyoi ama oihallabadi ai yamna nungaigani. Mahangna phattaba mi oirabadi mahakki lanthum masak phajaba amadi sakti du kari kanagani. Makhoina mahakpu nungaihanba ngamloi. Afaba mitana nungaina penthokna leiba ngamgani. Heloi aduna hairaglami. Nahangna hairibadu chumi adubu nahakki nachanupa Rajkumar Darlingna afaba mi ama oihanbadi aigi saktigi wangmadani mahakna aigi mateng pangdrabadi. Mahak masanasu afaba miyoi ama oinaba honajagadabani. Aidi mahakpu afaba pautak piba mahaki asoibada chaiduna chumthokpa dandi piba nattanadi karimata tauba ngamloi. Mahangna soidana machanupadubu afaba oinaba kanna honagani haina wasaklami. Ningthau adu heloidugi wasaktu tabada yamna pelami. Ikui kuidana ningthau adu sikhirami. Rajkumar Darling adu mapa sikhibaduda yamna warami.
ꯃꯍꯥꯛꯅ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯄꯤꯊꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯂꯣꯏ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯄꯥꯗ ꯑꯩꯅ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯁꯛꯇꯨ ꯉꯥꯛꯅꯕ ꯑꯩ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ"꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯗꯨ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯊꯤꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯞ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯕꯁꯨ ꯅꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛꯇꯨ ꯃꯈꯥ తాꯅ ꯑꯗꯨꯝ ꯆꯠꯊꯔꯕꯗꯤ ꯑꯩ ꯅꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯔꯣꯏ, ꯑꯩ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ"꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯛꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯁꯥ ꯇꯥꯟꯕꯗꯨꯗ ꯁꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨ ꯆꯞꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯗꯨꯅ ꯊꯤꯜꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯨꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯍꯔꯥꯎꯗꯨꯅ ꯀꯣꯏꯆꯣꯡ ꯆꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯏꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯆꯠꯂꯨ ꯑꯥꯗ, ꯑꯩ ꯅꯪꯒ ꯎꯅꯤꯡꯗꯦ, ꯑꯩꯒꯤ ꯅꯥꯛꯇ ꯌꯦꯠꯂꯛꯀꯅꯨ"꯫ ꯍꯨꯏꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯛꯇꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯨꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯄꯤꯟ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯀꯥꯆꯤꯟꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯅ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯍꯨꯏ ꯑꯁꯤꯗ ꯀꯥꯎꯕꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯨꯏ ꯑꯃ ꯐꯥꯎꯕ ꯐꯨꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ"꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯪꯕꯨ ꯂꯛꯅꯕ ꯅꯠꯇꯦ, ꯅꯍꯥꯛꯅ ꯑꯔꯥꯟꯕ 3 ꯇꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯗꯕꯒꯤ ꯅꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯅꯍꯥꯛꯅ ꯁꯥ ꯑꯃꯗꯤ ꯃꯤꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯒꯗꯕꯅꯤ ꯈꯟꯈꯤ꯫ ꯑꯔꯣꯏꯕꯗ ꯅꯍꯥꯛꯅ ꯂꯥꯟꯖꯗꯕ ꯍꯨꯏ ꯑꯃꯗ ꯊꯤꯅ ꯇꯧꯕꯤꯈꯤ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯍꯨꯏ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤ꯫ ꯑꯆꯧꯕ ꯃꯤꯁꯤꯡꯅ ꯑꯄꯤꯛꯄ ꯍꯟꯊꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯤꯅ ꯇꯧꯕꯁꯤ ꯆꯨꯝꯂꯕꯗꯤ ꯑꯃꯗꯤ ꯌꯥꯍꯜꯂꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯨꯕ ꯌꯥꯕꯅꯤ, ꯃꯔꯝꯗꯤ ꯍꯦꯂꯣꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯑꯩꯅ ꯄꯥꯝꯕ ꯐꯠꯇꯕ ꯊꯕꯛꯇꯨ ꯇꯧꯅꯕ ꯅꯠꯇꯦ, ꯑꯩꯅ ꯉꯝꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯅꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯡꯗ ꯑꯐꯕ ꯊꯕꯛꯇꯃꯛ ꯇꯧꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯗꯤ ꯉꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯑꯄꯪꯕꯤ ꯁꯦꯕꯥ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ
ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯒꯅꯤ, ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗꯨ ꯑꯐ ꯐꯠꯇ ꯊꯤꯗꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯄꯟ ꯑꯃꯗꯤ ꯐꯠꯇꯕ ꯂꯝꯆꯠꯁꯤꯡ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤꯗꯤ ꯍꯣꯡꯗꯣꯛꯄꯗ ꯋꯥꯏ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯒꯤ ꯑꯁꯥꯎꯕ ꯅꯥꯄꯜ ꯑꯁꯤ ꯏꯁꯥ ꯏꯊꯟꯇ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ꯫ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗ ꯋꯥꯔꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯇꯥꯔꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯐꯠꯇꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯃꯆꯥ ꯑꯃ ꯇꯧꯕꯒꯤꯗꯤ ꯈꯤꯇꯪ ꯇꯞꯅ ꯊꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯆꯧꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯗꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯏ ꯇꯥꯕ ꯃꯈꯩ ꯊꯤꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯐ ꯐꯠꯇ ꯇꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯨ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯊꯕꯛꯇꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯄꯪꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯄꯥꯝꯅꯔꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯤꯂꯤꯌꯥ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯐꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯤꯂꯤꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯗꯤ ꯁꯤꯂꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯤꯌꯥꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯗꯤ ꯌꯥꯎ ꯁꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ, ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ, ꯑꯩ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯍꯥꯛ ꯑꯩꯍꯥꯛꯄꯨ ꯄꯥꯝꯗꯕ꯭ꯔꯥ? ꯁꯤꯂꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯗꯨꯒꯤ ꯅꯠꯆꯗꯦ, ꯑꯩ ꯏꯅꯤꯡꯊꯧꯕꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯤꯡꯊꯧ ꯑꯃꯅꯦꯅ ꯂꯧꯖꯩ, ꯑꯗꯨꯕꯨ ꯂꯟ ꯊꯨꯝ ꯑꯔꯪ ꯑꯔꯥꯛ ꯐꯖꯕ ꯐꯤꯖꯣꯜ ꯗꯣꯂꯥꯏ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯑꯩ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯛꯂꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯂꯣꯏꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯕ ꯄꯥꯎꯇꯥꯛ ꯑꯗꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯕ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯤꯂꯤꯌꯥꯅ ꯄꯤꯔꯛꯄ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕ ꯑꯁꯤꯒꯤ ꯋꯥꯔꯤꯕ? ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ
ꯑꯩꯅ ꯍꯥꯏꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯏꯜꯍꯜꯂꯝꯒꯅꯤ꯫ ꯅꯍꯥꯛ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯃꯤꯅ ꯅꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯌꯥꯎ ꯁꯦꯟꯅꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯕꯤꯔꯦ ꯇꯥꯕꯗ ꯅꯣꯛꯈꯤꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯨ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯁꯨ ꯃꯍꯥꯛꯅ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯔꯕꯗꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯎ꯫ ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯀꯥꯎꯒꯅꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯅ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯣꯏꯗ꯭ꯔꯥ? ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯋꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯆꯨꯝꯗ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯇꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯀꯣꯟꯅ ꯏꯀꯥꯏꯕ ꯄꯤꯔꯛꯀꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯃꯥꯡꯈꯤꯅꯤ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯑꯐꯕ ꯇꯧꯒꯦ ꯈꯜꯂꯝꯕꯗꯨ ꯍꯣꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯨꯍꯣꯡꯅꯕ ꯀꯤꯍꯜꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯊꯣꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀ ꯐꯠꯇꯕ ꯃꯥꯟꯅꯕ ꯃꯤ 3 ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯌꯨ ꯌꯥꯝꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯦꯝꯅꯕꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯂꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯂꯤꯌꯥ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯁꯣꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯤꯛꯂꯤꯉꯩꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯀꯣꯅꯨꯡꯒꯤ ꯐꯝꯁꯨ ꯄꯨꯔꯤꯕ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯁꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯍꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯐꯝꯅꯥꯏꯕ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯍꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯍꯟꯈꯤꯅꯕ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯁꯤꯂꯤꯌꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯁꯤꯂꯤꯌꯥꯕꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯤ ꯈꯨꯗꯤꯡꯗ ꯄꯣꯡꯅ ꯉꯥꯡꯂꯦ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯍꯧꯏ ꯍꯥꯏꯅꯕ ꯅꯨꯄꯥ 3ꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯆꯦꯟꯅ ꯄꯨꯟꯗꯨꯅ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯌꯥꯊꯪꯗꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯄꯗ ꯈꯨꯕꯥꯛ ꯀꯟꯅ ꯈꯨꯔꯛꯂꯝꯃꯤ꯫ ꯂꯩꯃꯥꯏꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯆꯨꯝꯕꯒꯤ ꯍꯦꯂꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯄꯥꯗ ꯅꯍꯥꯛꯄꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ, ꯅꯍꯥꯛꯄꯨ ꯑꯩꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯍꯥꯛꯇꯤ ꯇꯁꯦꯡꯅ ꯐꯠꯇꯕ
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯨꯀꯠꯆꯕ ꯃꯤ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯅꯍꯥꯛꯅ ꯃꯇꯧ ꯇꯝꯂꯤꯕ ꯁꯥꯖꯠ ꯑꯗꯨꯒꯤ ꯁꯥꯗ ꯑꯣꯜꯂꯣ꯫ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯅꯍꯥꯛ ꯅꯣꯡꯁꯥ ꯃꯥꯟꯖꯔꯣ꯫ ꯅꯍꯥꯛꯀꯤ ꯀꯂꯛ ꯆꯥꯎꯕꯗꯨꯅ ꯀꯩꯁꯥꯜ ꯃꯥꯟꯖꯔꯣ꯫ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯅꯍꯥꯛꯀꯤ ꯅꯄꯥꯒ ꯃꯥꯟꯅꯔꯕ ꯑꯍꯜ ꯑꯗꯨꯗ ꯆꯤꯛꯂꯨꯕꯒꯤ ꯅꯍꯥꯛ ꯂꯤꯟ ꯃꯥꯟꯖꯔꯣ꯫ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯨꯅ ꯅꯍꯥꯛ ꯁꯟ ꯂꯥꯕ ꯃꯥꯟꯖꯔꯣ꯫ ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯁꯛꯇꯝ ꯑꯗꯨꯗ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯁꯛꯇꯝ ꯄꯥꯜꯂꯣ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯁꯛꯐꯝꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯁꯥꯒꯤ ꯃꯀꯣꯛ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯁꯟ ꯂꯥꯕꯒꯤ ꯃꯆꯤꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯡꯗꯨꯅ ꯀꯩꯁꯥꯜꯒꯤ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯥꯗꯨꯅ ꯂꯤꯟꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛ ꯄꯥꯠ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨꯁꯨ ꯎꯖꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯐꯠꯇꯕꯗꯨꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯅꯍꯥꯛꯀꯤ ꯐꯤꯚꯝꯗꯨꯗ ꯌꯦꯡꯖꯧ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯗꯒꯤ 1,000 ꯍꯦꯟꯅ ꯐꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯐꯥꯅꯕ ꯌꯦꯡꯂꯝꯃꯤ꯫ ꯐꯥꯔꯕꯗꯤ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯆꯥꯊꯣꯛꯀꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯩ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯖꯗꯕ ꯑꯃꯗꯤ ꯑꯁꯥꯎꯕꯗꯨꯗ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯔꯤꯕꯅꯤ, ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯗꯥꯟꯕꯁꯤꯡꯅ ꯁꯑꯣꯝ ꯐꯥꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯎ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯟꯅ ꯄꯨꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯃꯤ ꯈꯔꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯈꯣꯏꯅ ꯍꯔꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯣꯠꯂꯒ ꯍꯔꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯤꯔꯦꯌꯦ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯇꯥꯗꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏ꯫ ꯃꯍꯥꯛꯄꯨ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯏꯟꯁꯤꯟꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨꯅ ꯂꯩꯕꯥꯛꯇꯨ ꯌꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯍꯜ ꯑꯣꯏꯔꯕ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯁꯤꯟꯅꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯐꯕ ꯃꯤꯅꯤꯅ ꯄ꯭ꯔꯖꯥꯁꯤꯡ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯧꯔꯛꯄꯗ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯔꯛꯄ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯤꯕ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯅꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯄꯥꯏꯔꯒꯦ꯫ ꯅꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯁꯤꯔꯦ ꯍꯥꯏꯔꯤꯕꯗꯨ ꯁꯤꯗ꯭ꯔꯤ꯫ ꯍꯦꯂꯣꯏ ꯑꯃꯅ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯄꯨ ꯎꯔꯛꯈꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯗ ꯐꯔꯝꯕ ꯑꯗꯨꯒꯨꯝ ꯃꯍꯥꯛ ꯐꯔꯛꯈꯤꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯏꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯩ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯈꯪꯏ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯨꯝ ꯑꯐꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯒꯅꯤ꯫
ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯄꯥꯝꯗꯦ꯫ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯅꯕ ꯊꯧꯅꯤꯁꯤ꯫ ꯃꯍꯥꯛꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯂꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯔꯛꯄ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯉꯣꯟꯗꯒꯤ ꯑꯁꯥꯎꯕꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯁꯥ ꯑꯣꯟꯗꯨꯅ ꯍꯦꯂꯣꯏꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯔꯤꯕꯗꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯀꯤ ꯁꯥꯔꯪ ꯑꯗꯨꯕꯨ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯖꯗꯕ ꯌꯥꯎ ꯃꯆꯥ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯃꯣꯡ ꯍꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯌꯦꯡꯅꯕ ꯊꯝꯂꯤꯕ ꯂꯝꯂꯛꯀꯤ ꯁꯥ ꯊꯝꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯂꯛꯀꯤ ꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯧꯖꯥꯜ ꯍꯩꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯇꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯕꯗꯒꯤ ꯊꯤꯅ ꯐꯨꯕꯤꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯁꯤꯡ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯀꯩ ꯑꯃ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯆꯦꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥ ꯁꯦꯟꯅꯔꯤꯕ नुपा अदुबु चानबा चोंचिलगलमी। राजकुमार अदुनसु कईदुना तौरिबदु उरमी। राजकुमार अदुना महाक चेन अदुना पुलमद्रबदी खलमी। महांगना मसा मथंता हायरमी, अइना फत्तबबु अफब ओल्हलमगदबनी करिगुंबा अइबु सारंग मनुंगसिदा पुनबिरमद्रबदी अइना नुपा असिगी पुनसिबु कनबिरमबा याबनी। महांगना अदुमना खनबगा सारंगी थोंग अदु मथंता हांगदोरकलमी। खुदक्ता महांगना सासिंग सेनरिबा नुपा अदुगी मनाक्ता पाइसिल्लक्तुना तुमलंबदगी हौगत्तुना मसा ngaktokjanaba तौरिबा नुपा अदुबु कईदुदगी कनबिरमी। अकीबगी सकफम ओइरिबा अंगक्पा सा ओइरिबा राजकुमार अदुना कई अदुबु हातोक्लमी। किरंबा नुपा अदुसु कई अदुबु हातखिबा अदुदा नुंगाइबा फावरमी। राजकुमार अदुसु कईदु हालगा नुपा अदुगी मनाक्ता फमथरगलमी। नुंगाइबना खम थेंगलबा नुपा अदुना राजकुमारना ओनबा सा अदुबु नुंसीना नानबिरमी। खंगहौदना खोंजेल अमना हायरगलमी, अफब थबक्ति मना पीदना तोक्ते। खुदक अदुदा राजकुमारना ओनबा तमथीबा मानबा सा अदु मांखिदुना फजबा अपिकपा हुई अमा ओइना ओलगलमी। राजकुमार डार्लिंग अदु हुई ओलकपा अदुदा हराउदुना नुपा अदुदा महाकी नुंगाइबा अदु उलमी। नुपा अदुना महाकपु पंबीरगा निंगथौगी मनाक्ता पुरगलमी अदुगा वारी पुंबा निंगथौ अदुदा लिरमी। महारानी अदुना अंगक्पा अपिकपा हुई अदु महाकी मनाक्ता थंबा पामी हायरमी। राजकुमार अदु मतम अमदा महाक निंगथौ ओइदुना लेरमी हाइबा फावबा काउदुना यामना हराउरमी। महारानी अदुना महाकपु नानदुना नुंसीना तौरमी। महारानी अदुना हुई अदु यामना नोइरक्कद्रा हाइना पाखलगलमी। महांगना कोनुंगी हक्सेलगी मियोइसिंगा हुई अदु
का हेना नोइरक्तनबा तानरमी। हक्सेलगी मियोय अदुना महारानी अदुदा हुई अदु तल खरदगी हेना पिजदनबा हायरक्लमी। मरम अदुना राजकुमार अदु नुमित चुप्पा अमा चाक लामलमी। अदुबु मदु महाक खांगदुना लेरमी। नोंमदी राजकुमार अदुना मखोइना पीबा तल अदु पूरगा महाक कोनुंगी लैकोंदा चारुगे खलमी। महाकना कोनुंग अदुदगी खरा चटलगा लैबा इसिंगी लौखोंग मचा अदु तमना लाग्लमी। अदुबु नुमित्तुददी लौखोंग अदु लैरमदबदुददी महाक यामना ngakलमी। लौखोंग अदुगी महुत्ता फजरबा सना अमदी अतांगबा नुंगना साबा युम अमा लैरमी। अंगक अंगकपा फजरबा फिजोल सेटपा मी कया अमा युमदुदा चंखिरमी। युम मनुंग अदुदा इसै सकपा अमदी अचौबा चाकलेन अमा सिनबगी मखोलसु युम अदुगी थोंगनाव अदुदगी तारकलमी। अदुबु अंगकपदी युम मनुंगदगी थोरकपा मियोइसिंगदु कुचु ताइफेट ताना मसासिंग अदुसु मयांग कंगना सेगाइबा फिजोल सेतुना थोरकलमी। खरा अमना थोरकलगा सीबसु यावरमी। खरा अमना चाक लामनबदगी लैमाइदा तादुना लैबसु यावरमी। खरा अमना युमदुदा चंगलकपा मियोइसिंगदगी चानबा नीबसु यावरमी। राजकुमार डार्लिंग अदु नापी चागे तौरिबा नुपी मचा अमगी मनाक्ता चंगलकलमी। नुपी मचा अदु चाक लांबना खम थेंगलमी। राजकुमार अदु मिनुंगसिना पिक थलकलमी। राजकुमार अदुना मसा मथंता हाइजरमी। अइसु चाक यामना लामले अदुबु अइदी चरा हेलबसु सीबदी सीरोय। अइना पुरकलिबा तल असि नुपी मचा असिदा पिजरबदी अइ मागी पुंसीदी कनबा ngamba याय। मरम अदुना महाकना तल अदु नुपी मचा अदुगी तंपाकता थादरमी। नुपी मचा अदुना तल अदु यामना हराउना चाखिरमी। नुपी मचा अदु चाक लांबा खरा मखैदी फरमी। राजकुमार अदुसु नुपी मचा अदुबु मतेंग पांगबदुदा महाक यामना हराउजरमी। राजकुमार अदु युमदा हल्लगे हाइबा खलकलमी। महाकना चटकेना ममाय हेक लैथोकपगा नुपी अमना कप लाउबगी मखोल तारकलमी। महाकना लैथोकतुना येंगलुबदा नुपी अदुदी महाकना यामना पामजखिबी नुंगसीजखिबी सिलिया अदु ओइरमी। महाकपु महाकी अयाबा याउदना युम अदुगी मनुंगदा पुसिनखिरमी। राजकुमार अदु महाक अकीबगी मसक ओइबा सादु ओइरमलबदी सिलिया अदु कनबा ngamlamgadabani खलमी। महाक निंगमदबा फावरगलमी। हौजिक्ति महाक सिलियाबु पुरिबा मियोइसिंग अदुदा खोंबा नतना करिसु उपाय लेरमदे। महाकना सिलियाबु इनरमी अदुबु महाकपु पुरिबा मियोइसिंग अदुना चटखिनबा खोंपाकना कावरकलमी। महाक सिलियादा करी तौबिगदौरिबनो खंद्रिबा फावबा महाक मफम अदुदा लैगे खलमी। महाकना सिलियादा हाना ओटपिखिबा अदुगिदमक नुंगाइतबसु फावरकलमी। महाक मसा मथंता हाइजरमी। अइना सिलियाबु फारिबा मियोइसिंग असिदा करिगी सावरिबनो। मखोइना तौरिबा मक्सी नत्तबरा अइना हाना तौखिबदो। अइहाकपु मतमदुदा मंगोंदा अदुमना तौबीदनबा हाइबिरमलबदी अइसु मंगोंदा साथीबा मियोइ अमदी ओइरमलोय। खंगौदना युम मथक्तगी खोंजेल अमना लाउरकपगी मखोल तारकलमी। कनागुंबना युमगी थोंगनाव अदु हांदोरकलमी। थोंगनाव हांदोरकलिबदु सिलिया ओइरमी। सिलियाना थोंगनावदगी अहाउबा चानबा याउबा प्लेट अमा लंथरकलमी। अदुगा थोंगनाव अदु अमुक थिंजिनखिरमी। अयुक अंगनबदगी करिमता चारक्त्रिबा राजकुमार अदु चानबगी खुदोंग चाबदु लौहौगे हाइबा खलमी।
मरम अदुना महाक लंगथोरखिबा चानबा चिंजाकतु तमना चेंसिलगलमी महांगना चाबा हौगे हेक तौबगा महांगना तल पिजखिबा नुपी मचा अदुना मखुत थांगतलगा हायरगलमी अईगी नुंगसिरबा हुई चिंजाकतु थेंगलुनु युम असि नुंगाइबगी कोनुंगनी युम असिदगी थोरकपा चानबा पुमनमक हु यावबनी तंजा अदुदा खोंजेल अमना अमुक हायरगलमी नहांगना उरेदना अफब थबक्ति लेमना मांगदबनी करिगुम्बा कानबा मना अमदि अदुम फंगनी खुदक अदुदा हुई अदु अंगौबा खुनु अममुक ओलगलमी राजकुमार अदुना अंगौबा मचु असिदी अचुंबगी हेलोय अदुगी अपांबा मचुनी हाइबा खंगलगलमी राजकुमार अदुना हंदक्ति महाक हेलोय अदुना थौजानबीरनी हाइबा खलमी हौजिकमक्किदी महाकी मथौसी सिलियाबु फत्तबा मियोइसिंग अदुदगी कनबा ओइरमी महांगना युम अदुगी अकोइबदा कोइरई लैदुना पाइबदा हांगदोक्तुना लैबा थोंनाव अमा थेंगनरमी महांगना थोंनाव अदुदा पाइसिंदुना का खुदिंगी चंगदुना सिलियाबु थीरमी अदुबु महांगना सिलियाबु थीबा फंगलमदे सिलिया लैबगी साउम अमा फावबा फंगलमदे अदुबु महाक सिलियाबु फंगद्रिबा फावबा थीगे खलमी महांगना नुमित केयानी कोइपाई पाइदुना सिलियाबु थीरमी महांगना मरुभूमि अमदा सगोल गारी अमदा सिलियाबु अहल ओइरबा नुपा अमगा तोंगदुना चलंबा थेंगनरमी महाक यामना हराउरमी महांगना सिलियाना अहल अदुगा पुन्ना चाक चामिनबा उरमी महाकपु उबदुदा यामना हराउरदुना राजकुमार अदुना सिलियागी लेंजुमदा तोंगलमी खुनु अदुगी तेबा मतौदुदा सिलियाना खुनु अदुबु हराउना नुंगसीना नानबीरमी सिलियाना हायरगलमी नहांगना पिबीबा खुदोल असि अइना लौरगे अइना नंगबु मतम पुमनमक्ता नुंगसीगनी अहल अदुना हायरगलमी सिलिया नहांगना हायरिबा वाफम अदु चेक्सिलु नहाकपु नहागी वासक अदु ngaकदौरिब्रा खुनुदगी हानगी राजकुमारदा ओलगलबा राजकुमार अदुना हायरगलमी अईगी नुंगसिरबी यावसेनबी अइना नंगबु मतम पुमनमक्ता नुंगसिगनी नहांगना अइबु मतम पुमनमक्ता नुंगसिगनी हाइना वासकरे हायु तसेंगना नंगना हायरिबदु चुमलब्रा नत्रगा अइना हेलोयदा नंगबु यामना हराउहनबा खुनु अदुदा अमुक ओलहन्नबा हाइजसिरा अहल ओइरबा नुपा अदु हेलोयदु ओइरमी महाकी अहलगी फिजोल अदु लौथोगलगा हेलोयदु ओइरगलमी महांगना राजकुमार अदुदा हायरगलमी नहाक हौजिक्ति पाखलुरनु महाकी वाखल होंगलरोय सिलियाना नहाकपु अहानबा उखिबदुदगी नहाकपु पामजख्रबनी नुंगसिख्रबनी महांगना नहाकी फत्तबा लिचत अदुदा महांगना नहाकपु नुंगसी हाइखिदबनी हौजिक्ति नहांगना तौखिबा अरानबा थबकसिंग अदुगिदमक निंगमदबा पोकले हौजिक नहाक अफबा नुंगाइबदु पामले नहांगना नहाकपु यामना नुंगसिजरे सिलिया अमसुंग राजकुमार अदु हेलोय अदुगी मखोंग सोक्तुना खोयरमलमी राजकुमार अदुना हेलोय अदुबु महाकी थौजाल मिनुंगसी अदुगिदमक थागलमी सिलियासु राजकुमार अदुना फत्तबा थबक तौरुबगी निंगमदबा फावरकपा अदुदा यामना हराउरमी महांगना राजकुमार अदुबु मतम पुंबगी ओइना नुंगसिगनी हाइना वासकलमी हेलोय अदुना हायरगलमी यारे यारे नखोय अनि हौगलो अइना नखोय अनिबु कोनुंगदा पुबीरगे राजकुमार नहाकी फत्तबा थबकसिंग अदुना नहाकपु निंगथौ ओइबदगी थिंगलंबनी हौजिक्ति नहाक निंगथौ अमुक ओइरगनी हेलोय अदुना nganglingayda makhoi konungda yauraklami राजकुमार अदु महाकपु ताकपी तंबिरकपा मपागुमलबा
ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯝ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯝꯃꯤ꯫ ꯁꯤꯂꯤꯌꯥ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯐꯕ ꯊꯕꯛ ꯈꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯊꯤꯅ ꯊꯤꯟꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫